ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛ ꯇꯧꯒꯦꯁꯨ ꯃꯃꯧꯅ ꯍꯦꯛꯇ ꯇꯧꯈꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯀꯥꯏꯗꯅ ꯆꯠꯂꯤ ꯆꯅꯝꯁꯨ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯇꯤꯚꯤ ꯈꯔ ꯌꯦꯡ ꯁꯤꯔꯤꯌꯦꯜ ꯈꯔ ꯌꯦꯡ ꯃꯇꯝ ꯂꯦꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯁꯥꯌꯣꯟ ꯇꯧꯔꯨꯔꯕꯅꯤ나 ꯃꯤ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯃꯐꯝꯁꯤꯒꯤ ꯈꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯉꯥꯜꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯥꯁꯤ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛꯅ ꯆꯅꯝꯁꯨ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯒ ꯃꯈꯣꯏꯒꯤ ꯃꯥꯃꯒ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯦ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯅꯩ ꯆꯍꯤ 4-5ꯗꯤ ꯎꯅꯔꯛꯈꯤꯗ꯭ꯔꯕꯅꯤ ꯃꯃꯥꯗ ꯍꯪꯉꯁꯨ ꯁꯪꯗꯕꯒꯤꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯅꯨꯃꯤꯠꯇꯨ ꯃꯅꯦꯁꯨ ꯑꯣꯐꯤꯁ ꯆꯠꯇꯕ ꯅꯨꯃꯤꯠꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯅꯝꯅ ꯅꯦꯅꯦ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯏ ꯀꯩꯅꯣꯝꯇ ꯇꯧꯅꯤꯡꯉꯥꯏ ꯄꯤꯕꯤꯌꯣ ꯑꯌꯥꯡ ꯂꯩꯃꯅ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯏꯃꯧꯗꯤꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯆꯅꯝꯅ ꯑꯃꯨꯛ ꯂꯩꯕꯗꯣ ꯋꯥꯔꯦ ꯃꯐꯝ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯅꯦꯅꯦꯅ ꯆꯅꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯑꯩꯁꯨ ꯂꯝꯁꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯆꯠꯅꯕꯤ ꯈꯤꯇ ꯇꯥꯛꯄꯤꯌꯣ ꯑꯩꯅ ꯂꯩꯔꯤꯕ ꯃꯇꯝꯁꯤꯗ ꯂꯣꯏꯅꯃꯛ ꯍꯩꯖꯤꯟꯒꯦ ꯀꯦꯝ ꯍꯩꯇ꯭ꯔꯗꯤ ꯃꯤꯅ ꯎꯕꯗ ꯀꯩꯅꯣꯝ ꯈꯜꯂꯅꯤꯕ ꯍꯣꯏ ꯅꯦꯅꯦꯅ ꯇꯥꯛꯀꯅꯤꯌꯦ ꯏꯃꯧꯅ ꯀꯩꯒꯤ ꯋꯥꯔꯤꯅꯣꯅꯦ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯄꯣꯊꯥꯈꯣ ꯏꯃꯧꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯇꯝꯕꯤꯌꯨꯀꯣ ꯅꯦꯅꯦ ꯄꯣꯊꯥꯕꯗ ꯋꯥꯔꯦ ꯌꯨꯝꯗꯁꯨ ꯁꯤꯗꯁꯨ ꯑꯗꯨꯝ ꯄꯣꯊꯥꯔꯒꯅꯦ ꯑꯩ ꯕꯣꯝ ꯑꯣꯜꯂꯅꯤ ꯑꯌꯥꯡ ꯂꯩꯃꯅ ꯇꯝꯊꯣꯛꯑ ꯂꯣꯏꯔꯦꯗꯅ ꯏꯃꯧꯁꯤꯗꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯋꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯉꯥꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯉꯥꯜꯅ ꯀꯔꯤꯕ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯗꯕ ꯐꯥꯔꯐꯧ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡ ꯍꯩꯇ꯭ꯔꯤꯕ ꯆꯅꯝꯅ ꯑꯃꯨꯛ ꯍꯩꯖꯕꯗꯣ ꯑꯗꯣ ꯑꯇꯩ ꯈꯔ ꯂꯨꯕ ꯏꯟꯁꯥꯡꯗꯤ ꯍꯩꯖꯗꯕ ꯍꯩꯖꯜꯂꯨꯅꯦꯍꯩ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯗꯅꯅꯦ ꯑꯃꯨꯛ ꯈꯕꯔꯗ ꯃꯦꯇ꯭ꯔꯤꯃꯣꯅꯤꯌꯦꯜꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯏꯁ ꯍꯥꯏꯔꯛꯑꯣꯏꯀꯣ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯅ ꯃꯉꯥꯜꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯀꯨꯝꯖꯔꯛꯄꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯌꯦꯡꯋꯥꯏ ꯆꯠꯅꯔꯣꯏꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏ ꯅꯪ ꯐꯔꯦ ꯀꯩꯅꯣ ꯅꯪꯗ ꯆꯟꯅꯗꯧꯕ ꯊꯤꯌꯨ ꯅꯦꯅꯦ ꯋꯥꯗꯅꯕ ꯊꯤꯗꯣꯏꯅꯤ ꯀꯩꯅꯣ ꯀꯟꯅ ꯂꯨꯝꯃꯤꯕꯅꯦ ꯌꯥꯗꯕꯩ ꯋꯥꯅꯦ ꯆꯅꯝꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯃꯆꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯋꯥ ꯂꯣꯏꯔꯦ ꯊꯤꯃꯜꯂꯤ ꯅꯨꯄꯤꯅ ꯄꯥꯝꯕ ꯁꯛꯇꯥ ꯇꯥꯗꯦ ꯅꯪ ꯑꯗꯨꯏꯅꯤ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣ ꯌꯥꯔꯦ ꯄꯤꯔꯣ ꯑꯩꯒꯤ ꯆꯥꯅꯕꯗꯣ ꯑꯩꯅꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯦ ꯂꯧꯖꯧ ꯅꯈꯨꯠ ꯄꯥꯟꯗ꯭ꯔꯣ ꯑꯁꯤꯐꯥꯎ ꯂꯥꯝꯃꯒ ꯂꯧꯅꯤꯡꯗ꯭ꯔꯗꯤꯅꯦ ꯆꯥꯔꯨꯔꯅꯨ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯁꯤ ꯑꯩꯁꯦ ꯊꯕꯛ ꯇꯧꯍꯜꯂꯦꯅꯦ ꯏꯇꯩꯃ ꯂꯥꯛꯄꯗꯩ ꯆꯅꯝꯅ ꯑꯃꯨꯛ ꯇꯧꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯝꯐꯥꯜꯗ ꯂꯩ ꯀꯥꯏꯅ ꯑꯐꯥꯎ ꯁꯥꯔꯤꯔꯣ ꯁꯤꯡꯖꯃꯩ ꯄꯥꯈꯪ ꯅꯞꯆꯣꯕꯧ ꯃꯉꯥꯜꯅ ꯁꯤꯅꯤꯍꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯗꯨ ꯑꯌꯥꯡ ꯂꯩꯃꯅ ꯃꯃꯧꯗ ꯍꯪꯂꯛꯏ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯅꯦꯅꯦ ꯁ꯭ꯋꯥꯏꯁꯦ ꯀꯩ ꯌꯦꯟꯁꯥꯡ ꯌꯥꯝ ꯆꯥꯅꯒꯦ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯎꯇꯤ ꯆꯒꯦꯝꯄꯣꯝꯕ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯝꯕ ꯉꯥ ꯑꯗꯒꯤꯗꯤ ꯌꯦꯟꯁꯨ ꯆꯥꯏ ꯑꯗꯨꯗꯤꯅꯦ ꯎꯇꯤ ꯊꯣꯡꯁꯤꯔꯥ ꯑꯌꯥꯡ ꯂꯩꯃꯅ ꯊꯣꯡꯁꯤꯅꯦꯍꯦ ꯎꯇꯤ ꯑꯁꯪꯕ ꯇꯧꯁꯤ ꯃꯉꯥꯜꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯂꯥꯛꯑꯣ ꯃꯆꯜ ꯍꯦꯛꯎꯁꯤ ꯃꯆꯜ ꯌꯥꯝ ꯌꯥꯝꯕ꯭ꯔꯣꯅꯤꯅꯦ ꯌꯥꯝꯃꯦ ꯂꯥꯛꯑꯣ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯄꯥꯛꯅ ꯆꯥꯎꯅ ꯃꯈꯜ ꯁꯨꯅ ꯊꯥꯔꯤꯕ ꯑꯗꯨꯗ ꯆꯪꯉꯛꯏ ꯆꯅꯝꯅ ꯋꯥ ꯅꯦꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯑꯌꯥ ꯃꯅꯥꯒꯁꯦ ꯌꯥꯝ ꯄꯥꯛꯑꯦ ꯑꯌꯥꯡ ꯂꯩꯃꯅ ꯁꯤꯁꯤꯅꯦ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯗ ꯍꯥꯞꯄꯤꯁꯦ ꯁꯪꯅꯅꯕ ꯄꯥꯡꯈꯣꯛꯂꯥ ꯍꯥꯏꯔꯤꯗꯣ ꯑꯣ ꯌꯥꯝ ꯄꯥꯛꯏꯅꯦ ꯄꯥꯛꯄꯅꯦ ꯎꯇꯤꯗꯤꯅꯦ ꯑꯃꯨꯛ ꯀꯣꯟꯅ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯑꯅꯤꯔꯛ ꯊꯣꯡꯗꯣꯏꯔꯥ ꯊꯣꯡꯗꯣꯏꯅꯦ ꯃꯔꯣꯏꯁꯦ ꯍꯦꯛꯂꯛꯑꯣ ꯃꯅꯦꯅ ꯍꯥꯏꯔꯤꯗꯨ ꯂꯣꯏꯅ ꯇꯧꯏ ꯃꯊꯪ ꯁꯨꯝ ꯇꯥꯛꯇꯨꯅ ꯎꯇꯤꯗꯨ ꯂꯣꯏꯔꯦ ꯑꯌꯥꯡ ꯂꯩꯃꯅ ꯉꯥꯏꯍꯥꯛꯅꯦ ꯏꯪꯍꯜꯂꯝꯈꯤꯁꯦ ꯎꯇꯤꯗꯤ ꯏꯪꯉꯒ ꯆꯥꯕꯅ ꯃꯍꯥꯎ ꯂꯩꯕꯅꯦ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯔꯦꯍꯦ ꯆꯅꯝ ꯂꯥꯛꯑꯣ ꯅꯦꯅꯦꯒꯤ ꯀꯥꯗꯅꯦ ꯅꯦꯅꯦꯅ ꯅꯪꯒꯤ ꯐꯅꯦꯛ ꯄꯤꯒꯦ ꯐꯅꯦꯛ ꯁꯦꯠꯂꯨ ꯏꯃꯧꯁꯤꯗꯤ ꯐꯖꯔꯅꯤ ꯑꯣꯟꯊꯣꯛꯅ ꯆꯅꯝꯅ ꯑꯃꯨꯛ ꯍꯣꯏ ꯅꯦꯅꯦ ꯃꯅꯦꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯖꯕ ꯃꯄꯥꯟ ꯑꯁꯪꯕꯅ ꯍꯛꯄ ꯑꯃ ꯄꯤꯔꯛꯏ ꯇꯣꯞꯁ ꯃꯥꯟꯕꯤ ꯍꯥꯏꯐꯦꯠ ꯚꯤ ꯀꯣꯂꯔ ꯑꯣꯏꯕꯤ ꯐꯨꯔꯤꯠ ꯑꯃꯒ ꯀ꯭ꯔꯤꯝ ꯃꯆꯨꯗꯨꯗ ꯆꯅꯝꯗꯨ ꯃꯆꯨꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯌꯥꯛꯇ꯭ꯔꯣ ꯁꯤꯗꯤ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯌꯥꯛꯇꯦ ꯏꯃꯧꯒꯤ ꯊꯝꯕꯧ ꯃꯥꯟꯕꯤ ꯀꯨꯆꯨꯗꯨꯗꯅꯦ ꯁꯦꯠꯄꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯗꯣꯏꯖꯥꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯏꯟꯈꯠꯂꯛꯄꯒꯤ ꯐꯖꯔꯛꯄꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯤ ꯁꯛꯇ ꯆꯨꯗ ꯋꯥꯠꯄ ꯂꯩꯇꯕꯤꯅꯤ
ꯃꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯗꯤ ꯖ꯭ꯋꯥꯏ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯅꯤ꯫ ꯑꯌꯥꯡ ꯂꯩꯃꯅ ꯍꯩꯁ ꯆꯅꯝ ꯁꯤꯗꯤ ꯅꯦꯅꯦ ꯐꯥꯎ ꯉꯥꯎꯔꯦꯀꯣ ꯌꯥꯗ꯭ꯔꯦ ꯀꯝꯗꯧꯅꯤ? ꯆꯅꯝ ꯅꯣꯛꯂꯒ ꯑꯁ ꯅꯦꯅꯦꯁꯤꯗꯤ ꯂꯥꯛꯑꯣ ꯐꯣꯇꯣ ꯅꯝꯒꯦꯁꯦ ꯍꯣ ꯃꯉꯥꯜ ꯂꯦꯞꯂꯥꯎ ꯀꯧꯔꯛꯏ ꯃꯃꯥꯅ꯫ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯑꯩ ꯄꯞꯖꯤ ꯁꯥꯟꯅꯔꯤ ꯑꯃꯨꯛ ꯀꯧꯔꯛꯈꯤꯅꯨꯕ꯫ ꯍꯩ ꯀꯔꯤꯒꯤ ꯄꯞꯖꯤꯅꯣ? ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯑꯣ ꯐꯣꯇꯣ ꯅꯝꯃꯨ ꯂꯥꯎꯅꯦꯍꯦ꯫ ꯀꯔꯤꯒꯤ ꯐꯣꯇꯣꯅꯣ ꯏꯃꯥ? ꯅꯪꯒꯤ ꯀꯩꯅꯣꯝ ꯇꯧꯕꯒ ꯐꯣꯇꯣ ꯄꯪꯉꯥꯏ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ꯫ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯂꯥꯛꯑꯣꯅꯦꯍꯦ ꯀꯔꯤꯅꯣ ꯊꯤꯜꯂꯕꯅꯤꯀꯣ꯫ ꯃꯉꯥꯜꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯩ ꯍꯣꯏ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯂꯥꯏꯁꯪ ꯃꯅꯥꯛꯇꯨꯗ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯂꯩ ꯅꯥꯆꯣꯝ ꯑꯣꯏꯅꯅꯕ ꯇꯈꯦꯜꯂꯩꯗꯨ ꯍꯦꯛꯏꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ꯫ ꯀꯅꯥꯅꯣ ꯁꯤꯕꯨ ꯃꯃꯥ? ꯏꯃꯧꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯃꯃꯥ? ꯑꯩꯒꯤꯗꯤ ꯂꯩꯀꯣ ꯂꯩ ꯊꯣꯛ ꯊꯥꯛ ꯊꯧꯅꯨ ꯅꯨꯄꯥ ꯌꯦꯡ ꯂꯥꯛꯏꯔꯣ ꯍꯥꯏꯁꯦ? ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯥꯡ ꯂꯩꯃꯗꯨ ꯃꯉꯥꯜꯒꯤ ꯃꯀꯣꯛꯇꯨꯗ ꯀꯛꯁꯤꯍꯠꯂꯤ꯫ ꯃꯉꯥꯜ ꯁꯨꯒꯠꯂꯛꯏ ꯀꯔꯤꯅꯣ ꯃꯃꯥ? ꯑꯁꯤ ꯅꯇꯩꯃ ꯆꯅꯝꯅꯤꯅꯦꯍꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ? ꯏꯇꯩꯃꯅꯦꯕ ꯑꯁꯨꯃꯥꯏꯅꯒ ꯁꯦꯠꯄꯁꯤꯗꯗꯤ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯍꯦ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯀꯔꯠ ꯁꯦꯠꯇꯥꯏꯅꯦ ꯀꯩꯅꯣ꯫ ꯆꯅꯝꯗꯨ ꯑꯣꯏꯔꯣꯝꯗ ꯅꯥꯆꯣꯝ ꯑꯗꯨ ꯊꯦꯠꯆꯤꯜꯂꯒ ꯑꯣꯟꯊꯣꯔꯛꯏ ꯅꯣꯛꯃꯤ ꯇꯧꯗꯨꯅ꯫ ꯃꯉꯥꯜꯅ ꯋꯥ ꯏꯇꯩꯃ ꯅꯪꯗꯤ ꯁꯥꯊꯤꯅ ꯐꯖꯔꯦꯍꯦ ꯑꯗꯨꯅꯅꯤꯗꯅ ꯅꯍꯥꯟ ꯉꯝꯕꯅ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤ ꯍꯥꯏꯔꯛꯏꯗꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯧꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦꯍꯦ꯫ ꯋꯥꯊꯤ ꯉꯥꯡꯂꯅꯨ ꯑꯉꯥꯡ ꯐꯣꯇꯣꯁꯦ ꯁꯠ ꯅꯝꯃꯣ ꯂꯤꯈꯠꯄꯁꯤꯗꯤꯕ꯫ ꯃꯉꯥꯜ ꯐꯣꯇꯣꯗꯨ ꯄꯣꯁ ꯃꯈꯜ ꯀꯥꯞꯄꯤ꯫ ꯌꯥꯔꯦ ꯈꯨꯐꯖ ꯑꯃ ꯑꯩ ꯐꯥꯎ ꯉꯥꯎꯔꯦꯀꯣ ꯏꯇꯩꯃ꯫ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯣ ꯆꯥꯛꯇꯣ ꯊꯤꯔꯝꯃꯨ ꯏꯃꯥꯒꯤ ꯐꯣꯟꯗꯨꯗꯅꯦ ꯀꯥꯞꯁꯤꯜꯂꯝꯃꯨ ꯐꯣꯇꯣꯗꯣ ꯈꯔ ꯑꯁ꯭ꯋꯥꯏꯐꯥꯎ ꯑꯩ ꯅꯇꯩꯃꯒ ꯊꯣꯛꯎꯒꯦꯀꯣ꯫ ꯀꯩ ꯍꯥꯏꯕ? ꯀꯥꯏꯗ ꯄꯨꯗꯣꯏꯅꯣꯕ? ꯃꯃꯥ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯂꯩꯀꯥꯏ ꯑꯉꯥꯡꯈꯩꯅ ꯕꯦꯔꯥ ꯀꯥꯅꯕ꯫ ꯑꯗꯨꯗꯕꯨ ꯇꯧꯅꯅꯕ ꯂꯦꯟꯅꯕꯅꯦ ꯄꯨꯊꯣꯛꯏꯁꯦ꯫ ꯂꯩꯔꯝꯃꯣ ꯆꯅꯝ ꯂꯥꯛꯑꯣ꯫ ꯃꯉꯥꯜ ꯃꯊꯟꯇ ꯈꯜꯍꯧꯏ ꯑꯩꯈꯣꯏ ꯃꯥꯁꯤ ꯏꯔꯥꯡꯗꯤ ꯐꯖꯅ ꯐꯩꯅꯦ꯫ ꯑꯩꯁꯦ ꯍꯣꯝ ꯒꯥꯔꯗ ꯑꯣꯏꯍꯟꯗꯧꯔꯤꯕ ꯌꯨꯝꯒꯤ ꯍꯨꯏ ꯑꯃꯨꯛ ꯑꯣꯏꯗꯧꯔꯦ ꯍꯟꯗꯛꯅ꯫ ꯃꯃꯧꯒ ꯑꯌꯥꯡ ꯂꯩꯃꯒꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯥꯈꯪ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯠ ꯆꯩ ꯈꯔ ꯂꯩ꯫ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯥꯡ ꯂꯩꯃ ꯀꯅꯥꯅꯣ ꯃꯥꯗꯤ? ꯃꯁꯛ ꯃꯇꯧꯁꯦ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯟꯅ ꯐꯖꯩꯗ꯫ ꯑꯌꯥꯡ ꯂꯩꯃ ꯅꯣꯛꯂꯒ ꯏꯆꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯦ ꯐꯖꯈ꯭ꯔꯦꯗ꯫ ꯏꯃꯧꯗꯤ ꯀꯩ ꯃꯤꯡ ꯀꯧꯕ? ꯆꯅꯝꯗꯨ ꯃꯅꯦꯗ ꯌꯦꯡꯂꯛꯏ꯫ ꯃꯅꯦꯅ ꯑꯗꯨꯝ ꯀꯩꯁꯨ ꯈꯟꯗꯅ ꯈꯨꯝꯗꯣꯔꯛꯏ ꯆꯟꯗꯝꯁꯤꯅꯤ ꯀꯧꯏ ꯏꯆꯦ꯫ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯒ ꯍꯩꯃꯥ ꯃꯃꯤꯡꯁꯤꯗꯤ ꯏꯇꯣꯞ ꯇꯣꯞꯄꯤꯅꯦ ꯐꯥꯎꯗꯧꯔꯤ ꯅꯃꯧꯁꯤꯀꯣ꯫ ꯍꯣꯏ ꯏꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯂꯥꯞꯇꯛꯅ ꯊꯣꯟꯗ꯭ꯔꯤꯗꯨ ꯌꯣꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯌꯥꯝ ꯄꯣꯁ ꯇꯥꯕꯩ ꯇꯥꯏꯞꯇ ꯂꯩ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯣꯟꯗ꯭ꯔꯤꯅ ꯍꯥꯏ ꯕꯦꯕꯤ꯫ ꯆꯅꯝꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯍꯥꯟ ꯑꯣꯇꯣ ꯊꯧꯕꯗꯨꯔꯣ? ꯑꯩꯕꯨ ꯌꯥꯝ ꯃꯥꯜꯂꯤꯗ꯫ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯑꯣꯇꯣ ꯊꯧꯕ ꯀꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯊꯤꯀꯥꯅꯤꯅꯦ ꯃꯤ ꯁꯦꯟꯅꯕꯩ ꯊꯤꯀꯥ ꯂꯧꯔꯤꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯩꯝ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯣ? ꯌꯥꯗ꯭ꯔꯁꯨ ꯍꯥꯏꯔꯝꯃꯨ ꯀꯩꯅꯣ꯫ ꯆꯟꯗꯝꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯕ ꯇꯜꯂꯦ ꯃꯤꯡ ꯍꯥꯏꯕꯒ ꯅꯁꯛꯇꯨꯒ꯫ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯑꯩ ꯁꯛꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯆꯅꯝꯅ ꯑꯃꯨꯛ ꯌꯣ ꯇꯧꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯁꯝꯅꯦꯅ 2 3 ꯍꯧꯔꯒ ꯌꯥꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ꯫ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯅꯣ ꯏꯕꯦꯝꯃꯅꯕꯨ ꯅꯣꯛꯑꯗꯤ ꯊꯃꯣꯏꯁꯦ ꯍꯔꯥꯎꯔꯦ ꯑꯩꯗꯤ꯫ ꯌꯥꯝ ꯄꯛꯇꯦꯍꯦ ꯅꯦꯅꯦ ꯆꯠꯂꯁꯦ ꯂꯥꯛꯑꯣ꯫ ꯊꯣꯟꯗ꯭ꯔꯤ ꯑꯌꯥꯡ ꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯍꯣꯏ ꯑꯉꯥꯡꯂꯣ? ꯃꯅꯦꯗꯨ ꯆꯦꯝꯄꯥꯛꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯎꯠꯇꯦ ꯃꯃꯧꯒꯤ ꯃꯃꯥꯡꯗ꯫ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯃꯁꯛ ꯃꯇꯧ ꯐꯖꯩꯀꯣ ꯃꯆꯤꯡꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯥꯏꯔꯣꯏꯗꯧꯔꯤ꯫ ꯍꯣꯏ ꯂꯩꯍꯧꯈꯣꯀꯣ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤ ꯊꯛꯀꯠꯁꯤꯜꯂꯤ꯫ ꯊꯣꯟꯗ꯭ꯔꯤꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯌꯥꯡ ꯂꯩꯃꯅ ꯍꯌꯦꯡꯅꯅꯦ ꯑꯣꯐꯤꯁꯇ ꯆꯠꯂꯨꯁꯤ ꯅꯦꯅꯦꯒ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯃꯉꯥꯜꯗꯨ ꯃꯐꯤ ꯍꯣꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯑꯌꯥꯡ ꯂꯩꯃ ꯏꯉꯛꯉꯛꯅ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯊꯣꯏꯕ? ꯂꯉꯥꯟ ꯍꯣꯏꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯍꯣꯏ ꯑꯗꯣ ꯅꯪ ꯆꯥꯛꯇꯤ ꯀꯝꯗꯧꯕ? ꯆꯥꯔꯦ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯊꯤꯔꯒ ꯆꯥꯖꯔꯣ꯫ ꯆꯅꯝꯅ ꯑꯃꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯁꯤꯗ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒ ꯆꯠ ꯌꯥꯕꯗꯨꯕꯨ꯫ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯤ ꯏꯃꯥꯟꯅꯕꯗꯣ ꯅꯥꯔꯤꯅꯤ ꯑꯗꯨꯏ ꯍꯪꯉꯨꯒꯦ ꯇꯧꯕ꯫ ꯑꯅꯥꯕꯗꯣ ꯅꯪ ꯎꯕꯗ ꯀꯤꯔꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯆꯅꯝ ꯃꯥꯟꯅꯔꯨꯔꯅꯨ ꯃꯥꯒꯅꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯃꯥꯟꯅꯕꯗꯣ꯫ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯥ
ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯏꯀꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯏ ꯎꯇꯤꯗꯣ ꯊꯨꯝꯁꯨ ꯌꯥꯛꯇꯦ ꯈꯔꯤꯁꯨ ꯆꯞ ꯆꯥꯏ ꯅꯇꯩꯃꯅ ꯊꯣꯡꯉꯤꯅꯤꯅꯦꯍꯦ ꯃꯥꯅ ꯊꯣꯡꯉꯤꯕ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯍꯥꯎꯇꯦ ꯀꯗꯔ ꯇꯧꯕꯅꯤꯀꯣ ꯑꯃꯨꯛ ꯍꯔꯥꯎ ꯂꯩꯔꯝꯅꯤ ꯇꯧꯅꯤ ꯄꯨꯛ ꯐꯠꯇꯕ ꯇꯤꯟ ꯆꯪꯉꯕꯣ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯛꯑꯣ ꯑꯗꯨꯒꯅꯦ ꯐꯣꯟ ꯑꯃꯒ ꯂꯩꯕꯤꯔꯛꯑꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏ ꯂꯩꯔꯛꯀꯦ ꯀꯩ ꯐꯣꯟ ꯕ꯭ꯔꯦꯟ ꯄꯥꯝꯃꯤꯅꯣ ꯑꯩꯗꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯍꯣꯏ ꯑꯩꯅ ꯊꯣꯛꯄ ꯂꯩꯔꯛꯑꯒꯦ ꯃꯥ ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯑꯌꯥꯡ ꯂꯩꯃꯅ ꯑꯃꯨꯛ ꯍꯣꯏ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯂꯧꯊꯣꯛꯎꯈꯤꯒꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯇꯩꯃ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯟ パꯏꯗꯕꯤꯗ ꯂꯩꯔꯤꯁꯤꯕꯣ ꯂꯩꯁꯥꯕꯤꯗꯤ ꯗꯕꯜ ꯐꯥꯔꯦ ꯇ꯭ꯔꯤꯄꯜ ꯑꯣꯏꯔꯛꯇꯧꯔꯕꯅꯦ ꯑꯗꯨꯒ ꯆꯅꯝꯅ ꯑꯃꯨꯛ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯕꯩꯅꯦ ꯀꯩꯅꯣꯅꯦ ꯑꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯣꯝꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯕꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯊꯤꯜꯂꯛꯅꯤꯡꯗꯅ ꯌꯥꯔꯦ ꯑꯔꯤꯛꯄ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯌꯥꯡ ꯂꯩꯃꯗꯨ ꯊꯣꯛꯂꯛꯏ ꯃꯆꯥꯗ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯁꯦ ꯅꯪꯅꯅꯦ ꯈꯔ ꯐꯖꯅ ꯌꯦꯡꯉꯒ ꯍꯦꯛ ꯂꯩꯔꯣ ꯅꯇꯩꯃꯁꯦ ꯂꯩꯁꯥꯕꯤꯅ ꯍꯦꯛ ꯄꯥꯏꯕꯗ ꯅꯩꯒꯗꯕ ꯐꯣꯟꯗꯣ ꯂꯩꯔꯛꯑꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯀꯤꯗꯅꯤ ꯄꯤꯔꯣ ꯏꯃꯥ ꯑꯥꯏꯐꯣꯟ ꯂꯩꯔꯨꯒꯦ ꯆꯅꯝꯗꯨ ꯏꯉꯛꯉꯛꯅ ꯃꯉꯥꯜ ꯐꯣꯟ ꯂꯩꯕꯁꯦ ꯀꯤꯗꯅꯤꯁꯨ ꯆꯪꯕ꯭ꯔꯣ ꯃꯉꯥꯜꯅ ꯑꯃꯨꯛ ꯆꯪꯉꯦ ꯄꯤꯔꯛꯑꯣ ꯅꯪꯒꯤꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯈꯨꯠꯇꯨꯝ ꯇꯥꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯤꯗꯅꯤꯗꯣ ꯄꯤꯛꯇꯤ ꯄꯤꯛꯑꯝꯅꯤꯍꯦ ꯑꯌꯥꯡ ꯂꯩꯃꯅ ꯆꯩꯍꯜꯂꯛꯏ ꯌꯥꯔꯦ ꯋꯥꯊꯤ ꯇꯧꯔꯅꯨ ꯆꯠꯇꯣꯏꯗꯣ ꯆꯠꯂꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯣꯏꯕ ꯃꯣꯝ ꯆꯠꯀꯦꯕ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯦ ꯑꯋꯣꯏꯕ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯐꯣꯟ ꯌꯣꯟꯐꯝ ꯌꯧꯔꯒ ꯍꯣꯏꯅꯦ ꯁꯣꯝꯗ ꯂꯥꯏꯚ ꯊꯥꯗꯣꯛꯄꯅꯤꯅ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯄꯥꯛꯄꯗꯨꯗ ꯖꯣꯝꯔꯥꯖꯅ ꯏꯆꯥ ꯑꯇꯣꯝꯕꯤꯁꯤꯗꯤ ꯐꯖꯔꯦꯗ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦꯅꯦꯍꯦ ꯆꯦꯝꯄꯥꯛꯇꯣꯟꯅ ꯑꯃꯨꯛ ꯐꯖꯔꯕꯗꯤ ꯑꯩꯒ꯭ꯌꯥ ꯏꯆꯦ ꯑꯌꯥꯡ ꯂꯩꯃꯅ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯀꯥꯎꯅꯨꯍꯩ ꯁꯦꯟꯅꯧꯀꯣ ꯐꯖꯅ ꯍꯣꯏ ꯑꯩꯒ꯭ꯌꯥ ꯅꯅꯥꯏꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯅꯤ ꯂꯥꯏꯚ ꯊꯥꯔꯝꯕꯗꯨ ꯃꯨꯊꯠꯂꯤ ꯉꯝꯗ꯭ꯔꯦꯗ ꯋꯥꯔꯦ ꯌꯨꯝꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯆꯥꯏꯕꯁꯤꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯑꯩꯁꯨ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ ꯃꯥꯒꯤ ꯍꯦꯚꯤ ꯗ꯭ꯌꯨꯇꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯣꯔꯛꯏ ꯍꯥꯏꯗꯅ ꯂꯝꯕꯤꯗꯨꯗ ꯏꯁꯩꯒꯁꯨ ꯉꯪꯂꯗꯨꯅ ꯃꯌꯥꯝ ꯄꯔꯦꯡꯒ ꯂꯦꯡꯉꯒ ꯂꯩꯕꯗꯨ ꯎꯕꯗ ꯀꯩ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯄꯔꯦꯡ ꯑꯅꯤꯕꯨ ꯊꯣꯛꯏ ꯊꯣꯟꯗ꯭ꯔꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨꯗ ꯍꯪꯉꯤ ꯏꯕꯨꯡꯉꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝ ꯇꯤꯜꯂꯤꯁꯤꯕꯣ ꯄꯔꯦꯡ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯦ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯀ꯭ꯋꯥ ꯌꯣꯟꯐꯝꯁꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯦ ꯂꯩꯁꯥꯕꯤ ꯇꯦꯛ ꯂꯥꯎꯕꯤ ꯑꯃꯅ ꯐꯝꯕ ꯑꯗꯨꯏꯅꯦ ꯃꯌꯥꯝꯁꯦ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯁꯦ ꯆꯥꯗ꯭ꯔꯗꯤ ꯂꯩ ꯉꯝꯅꯗꯕꯒꯤ ꯀ꯭ꯌꯨꯅꯦ ꯂꯦꯞꯄꯤꯁꯦ ꯊꯣꯟꯗ꯭ꯔꯤꯅ ꯀꯌꯥꯃꯨꯛ ꯐꯖꯔꯖꯥꯠꯅꯣꯅꯦ ꯑꯩꯁꯨ ꯌꯦꯡꯂꯒꯦꯅ ꯌꯦꯡꯉꯣ ꯄꯥꯕꯨꯡ ꯑꯗꯨꯝ ꯅꯩꯕꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯀꯌꯥꯃꯨꯛ ꯑꯍꯟ ꯑꯣꯏꯔꯖꯥꯠꯅꯣ ꯄꯥꯕꯨꯡ ꯀꯥꯏꯅ ꯀꯧꯔꯤꯁꯤꯕꯣ ꯅꯧꯊꯣꯛꯄ ꯌꯥꯔꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯋꯥꯈꯜ ꯈꯟꯅ ꯀ꯭ꯌꯨꯗꯨ ꯁꯨꯝ ꯂꯦꯞꯄꯤ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯦ ꯅꯨꯄꯤꯗꯨ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯂꯩ ꯊꯣꯟꯗ꯭ꯔꯤꯅ ꯑꯩꯁꯨ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯆꯥꯖꯒꯦꯕ ꯁꯛꯍꯦꯟꯕꯤꯅ ꯌꯥꯅꯤ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯏ ꯊꯣꯟꯗ꯭ꯔꯤꯗꯨ ꯂꯣꯡꯀꯦꯟ ꯀꯦꯜꯂꯦ ꯋꯥ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯈꯨꯐꯖ ꯑꯃ ꯅꯨꯄꯤꯗꯨ ꯊꯣꯟꯗ꯭ꯔꯤ ꯎꯕꯗ ꯃꯔꯩꯗꯨ ꯆꯤꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯃꯤꯡꯒꯧꯁꯤꯕꯨ ꯇꯥꯃꯣꯁꯨ ꯀꯧꯊꯣꯛꯂꯨꯔꯦ ꯁꯣꯏꯔꯕ ꯀꯩꯅꯣ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯁꯣꯏꯗꯦ ꯇꯥꯃꯣ ꯑꯗꯨꯝ ꯀꯧ ꯃꯤ ꯄꯤꯌꯣꯔ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯍꯩꯃꯥ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯆꯍꯤꯗꯨꯗꯤ ꯐꯅ ꯂꯤꯁꯟꯅ ꯎꯔꯦꯗ ꯇꯥꯃꯣꯁꯦ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯈꯔ ꯑꯗꯨꯝ ꯂꯦꯁꯟꯈ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯀꯥꯟꯗ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯀ꯭ꯋꯥꯁꯤꯗꯤ ꯍꯤꯗꯥꯛ ꯀꯌꯥꯝ ꯆꯥꯏꯅꯤ ꯇꯥꯃꯣ ꯈꯪꯗꯦꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯏꯕꯦꯝꯃꯅ ꯑꯗꯨꯝ ꯈꯪꯅ ꯇꯧꯕꯤꯔꯣ ꯃꯍꯥꯎ ꯇꯪꯖꯒꯦꯅ ꯂꯦꯞꯆꯔꯤꯅꯤ ꯀꯩꯅꯣ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯗꯨꯅꯦꯕ ꯇꯥꯃꯣꯁꯦ ꯃꯤꯅꯧ ꯃꯥꯜꯂꯦꯕ ꯅꯍꯥꯟꯈꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤꯗꯨ ꯅꯣꯛꯂꯛꯏ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯊꯣꯟꯗ꯭ꯔꯤꯗꯨ ꯃꯁꯥ ꯄꯨꯝꯕ ꯁꯣꯟꯊꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯟꯗꯣꯟ ꯆꯋꯥ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯤꯜꯂꯕꯗꯨꯗꯗꯤ ꯍꯦꯟꯅ ꯔꯥꯁꯤ ꯍꯥꯞꯈ꯭ꯔꯦ ꯅꯨꯄꯤꯗꯨꯗ ꯃꯌꯥ ꯀꯥꯒ ꯌꯦꯡꯉꯤ ꯁꯛꯍꯦꯟꯕꯤꯅ ꯇꯥꯃꯣ ꯀ꯭ꯋꯥꯁꯤ ꯂꯩꯖꯔꯦ ꯇꯥꯕꯤꯗ꯭ꯔꯕꯣ ꯇꯥꯃꯣ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯨꯏꯃꯟꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯂꯦꯞꯄꯤꯕꯁꯤꯒꯤꯁꯨ ꯈꯟꯕꯤꯌꯨ ꯀꯩꯗꯧꯒꯦ ꯅꯊꯟꯇ ꯅꯠꯇꯤꯌꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯣꯟꯗ꯭ꯔꯤꯗꯨ ꯑꯗꯨꯒ ꯀ꯭ꯋꯥꯗꯨ ꯇꯥꯞ ꯂꯧꯏ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯍꯨꯛꯆꯤꯟꯈꯤ ꯅꯥꯈꯟꯗ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯑꯒ ꯂꯦꯞꯄꯒ ꯀ꯭ꯋꯥꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯥꯏꯔꯤ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤꯕꯅꯤꯅ ꯃꯀꯣꯛꯇꯨ ꯏꯉꯥꯎ ꯉꯥꯎꯔꯛꯏ ꯀꯩꯅꯣ ꯁꯤꯗꯤ ꯀꯣꯛ ꯉꯥꯎꯏꯁꯤꯕꯣ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯗꯦꯅꯦ
ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯝꯊꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯔꯦ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯃꯣ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯟꯗ꯭ꯔꯤꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯇꯥꯏ ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯍꯤꯗꯥꯛꯇꯨꯅ ꯑꯣꯏꯔꯝꯅꯤꯌꯦ ꯑꯍꯥꯟꯕꯅꯦ ꯍꯥꯏꯗꯥꯏꯅꯦ ꯈ꯭ꯋꯥꯗꯣ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯑꯧ ꯃꯥꯅꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯨ ꯑꯩꯗꯤ ꯀꯝꯗꯧꯅꯦ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯖꯔꯗꯥ ꯉꯥꯎꯕꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯃꯁꯤ ꯍꯅꯨꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯩꯔꯤ ꯀꯥꯎꯏꯅꯦ ꯁꯛꯍꯦꯟꯕꯤꯅ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯡꯖꯤꯜꯂꯤ ꯊꯣꯟꯗ꯭ꯔꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯣꯝꯗ ꯂꯥꯏꯐ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯁꯤꯒꯅꯦꯜ ꯄꯤꯕꯗꯨꯁꯨ ꯎꯗ꯭ꯔꯦ ꯖꯣꯝꯔꯥꯖꯇꯨ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯣꯛꯂꯦ ꯑꯆꯤꯟꯕ ꯂꯩꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ ꯃꯉꯥꯜ ꯂꯝꯉꯥꯟ ꯍꯣꯏꯗ ꯂꯥꯛꯏ ꯂꯝꯉꯥꯟꯗꯨ ꯂꯩꯁꯤꯡ ꯆꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ ꯚꯥꯏ ꯅꯍꯥ ꯐꯔꯕꯣ ꯃꯃꯥ ꯍꯣꯏꯗꯤ ꯂꯝꯉꯥꯟꯅ ꯈꯔ ꯐꯔꯦ ꯚꯥꯏ ꯑꯗꯣ ꯁꯨꯝ ꯍꯤꯞꯆꯜꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯤꯖꯥꯠꯅꯤ ꯃꯃꯥꯗꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯈꯤ ꯕꯖꯥꯔꯗ ꯃꯉꯥꯜꯗ ꯑꯃꯨꯛ ꯁꯦ ꯅꯪꯒꯤ ꯀꯣꯂꯦꯖ ꯀꯥꯗꯕꯩ ꯅꯣꯠꯁꯇꯣ ꯑꯩꯅ ꯁꯤꯟꯕꯤꯔꯛꯂꯕꯅꯤ ꯂꯝꯉꯥꯟꯅ ꯐꯔꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯔꯨꯞꯇ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯗꯦꯀꯣ ꯋꯥꯊꯤ ꯉꯥꯡꯂꯛꯀꯅꯣ ꯍꯣꯏ ꯕꯥ ꯁꯨꯝ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯂꯩ ꯃꯤꯁꯇꯦꯛ ꯂꯥꯎ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯀꯩꯅꯣ ꯈꯔ ꯂꯧꯈꯠꯂꯨꯁꯤ ꯃꯉꯥꯜꯅ ꯑꯃꯨꯛ ꯌꯥꯏꯅꯦ ꯑꯗꯨ ꯍꯥꯏꯒꯦ ꯈꯜꯂꯤꯅꯦ ꯍꯌꯦꯡꯗꯩꯗꯤ ꯅꯪ ꯀꯣꯂꯦꯖ ꯆꯠꯄ ꯉꯝꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯀꯗꯤ ꯑꯩ ꯂꯦꯞꯈꯤꯒꯦ ꯏꯁꯥꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯣꯠ ꯁꯤꯟꯕꯗ ꯑꯩꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯇꯨꯝ ꯊꯤꯔꯣ ꯅꯣꯠ ꯁꯤꯟꯅꯕ ꯅꯪ ꯂꯩꯁꯤꯗꯤ ꯃꯥꯏ ꯂꯚ ꯍꯧꯔꯕ ꯅꯪ ꯉꯁꯤ ꯀꯥꯎꯊꯔꯛꯀꯅꯤ ꯑꯅꯥꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯃꯆꯤꯡꯗꯣ ꯃꯉꯥꯜꯅ ꯌꯥꯔꯦꯀꯣ ꯂꯥꯛꯑꯣ ꯀꯗꯔ ꯇꯧꯔꯅꯨ ꯅꯌꯨꯝꯗ ꯑꯔꯩꯕꯈꯩ ꯂꯣꯏ ꯆꯥꯔꯒꯦꯅ ꯂꯥꯛꯑꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯒ ꯆꯪꯂꯛꯏ